ꯋꯥꯔꯤꯁꯤ ꯆꯦꯅꯦꯜꯁꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯍꯥꯞꯆꯈꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯆꯦꯅꯦꯜꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯕꯗꯒꯤ ꯋꯥꯔꯤ ꯈꯔ ꯀꯛꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯨꯛ ꯅꯧꯅ ꯈꯣꯡꯕꯠꯆꯔꯒ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯆꯕꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯎꯖꯦꯟꯗ ꯊꯧꯖꯥꯜ ꯍꯩꯔꯕ ꯚꯣꯖꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯅꯤꯡꯊꯧꯅꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯏꯪꯅ ꯇꯞꯅ ꯄꯥꯟꯕꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯤꯡꯊꯧ ꯚꯣꯖꯥꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯐꯨ ꯁꯥꯕ ꯈꯨꯟ ꯑꯃ ꯂꯩ꯫ ꯆꯐꯨ ꯁꯥꯕ ꯃꯤꯁꯤꯡꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯐꯖꯔꯕ ꯆꯐꯨ ꯁꯥꯏ꯫ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯆꯐꯨꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯑꯗꯨꯅ ꯈꯨꯟ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯈꯨꯟ ꯑꯁꯤꯗ ꯕ꯭ꯔꯤꯖꯕꯥꯟ ꯀꯧꯕ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯂꯝꯕꯨ ꯍꯥꯏꯅ ꯀꯧꯅꯩ꯫ ꯂꯝꯕꯨꯒꯤ ꯌꯨꯝꯊꯪꯅꯕꯗꯨ ꯈꯣꯡꯎꯞ ꯁꯥꯕ ꯃꯤꯅꯤ꯫ ꯃꯃꯤꯡꯅ ꯆꯇꯨꯔꯤ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯕꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯈꯥꯕꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯔꯛꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯆꯇꯨꯔꯤꯅ ꯕ꯭ꯔꯤꯖꯕꯥꯟꯕꯨ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯖꯕꯥꯟꯗꯤ ꯅꯣꯡꯃꯇ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯐꯝꯗꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦ꯫ ꯂꯃꯟ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯨꯅ ꯆꯇꯨꯔꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯇꯧꯔꯨꯗꯦ꯫ ꯕ꯭ꯔꯤꯖꯕꯥꯟꯒꯤ ꯆꯟꯗ꯭ꯔꯕꯥꯟ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯨꯝꯃꯤ, ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯒꯨꯝꯅ ꯌꯥꯎ ꯑꯃꯗꯤ ꯍꯥꯃꯦꯡ ꯁꯦꯟꯕ ꯆꯠꯂꯤ꯫ ꯆꯟꯗ꯭ꯔꯕꯥꯟ ꯍꯦꯛ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯕꯁꯨ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯌꯥꯎꯁꯤꯡ ꯑꯃꯗꯤ ꯍꯥꯃꯦꯡꯁꯤꯡꯕꯨ ꯂꯝꯍꯥꯡꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯎꯁꯤꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯎꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯁꯥꯁꯤꯡꯗꯨ ꯑꯁꯪꯕ ꯅꯥꯄꯤꯁꯤꯡꯗꯨ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯕꯥꯟꯅ ꯃꯈꯣꯏꯕꯨ ꯀꯧꯕꯗ ꯁꯥꯁꯤꯡꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯏ꯫ ꯃꯇꯧ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯟꯗ꯭ꯔꯕꯥꯟꯒꯤ ꯊꯣꯏꯗꯣꯛꯄ ꯁꯛꯇꯤ ꯆꯦꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯀꯜꯂꯛꯄꯁꯤꯡꯅꯗꯤ ꯃꯍꯥꯛꯄꯨ ꯑꯇꯟꯕ ꯑꯄꯪꯕꯅꯤ, ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯅ ꯆꯩꯕꯁꯨ ꯃꯌꯥꯎꯏ꯫ ꯂꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯨꯅ ꯂꯩꯅꯨꯡꯗꯒꯤ ꯑꯀꯟꯕ ꯆꯦꯛ, ꯑꯀꯟꯕ ꯃꯨꯔꯇꯤ, ꯌꯨꯝꯒꯤ ꯀꯣꯜ ꯂꯤꯛꯅꯆꯤꯡꯕ ꯐꯪꯏ꯫ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯀꯟ ꯊꯧꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯍꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯨꯍꯥ ꯍꯥꯈꯤꯕꯗꯒꯤ ꯂꯩꯅꯨꯡꯗ ꯂꯝꯗꯨ ꯅꯝꯊꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯅꯣꯡꯃꯗꯤ ꯆꯟꯗ꯭ꯔꯕꯥꯟꯅ ꯁꯥꯁꯤꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯑꯇꯩꯁꯤꯡꯗꯨꯗꯤ? ꯃꯈꯣꯏꯁꯨ ꯀꯧꯔꯛꯎ꯫" ꯌꯥꯎꯁꯦꯟꯕ ꯅꯨꯄꯥꯗꯨ ꯆꯟꯗ꯭ꯔꯕꯥꯟꯒꯤ ꯋꯥꯍꯪ ꯈꯨꯍꯪꯗꯨꯗ ꯍꯥꯏꯐꯦꯠ ꯑꯀꯤꯕ ꯄꯣꯛꯏ꯫ ꯌꯥꯎꯁꯦꯟꯕ ꯑꯇꯩꯁꯤꯡꯁꯨ ꯂꯥꯛꯂꯕ ꯃꯇꯝꯗ ꯆꯟꯗ꯭ꯔꯕꯥꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯨꯁꯤꯕꯨ ꯀꯅꯥꯅꯣ?" ꯌꯥꯎꯁꯦꯟꯕ ꯑꯇꯩꯗꯨ ꯆꯟꯗ꯭ꯔꯕꯥꯟꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯀꯤꯔꯞ ꯐꯥꯎꯏ꯫ ꯆꯟꯗ꯭ꯔꯕꯥꯟꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨꯗꯤ ꯏꯅꯤꯡꯊꯧ ꯚꯣꯖꯥꯅꯤ, ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯔꯣ?" ꯃꯤꯡꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯕꯥꯟꯒꯤ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯑꯄꯪꯕ ꯃꯤꯅꯤ꯫ ꯃꯥꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯕꯨ ꯐꯥꯔꯒ ꯃꯁꯤꯗ ꯄꯨꯔꯛꯎ." ꯆꯟꯗ꯭ꯔꯕꯥꯟꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯎꯁꯦꯟꯕꯁꯤꯡꯗꯨ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯏ꯫ ꯑꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯕꯥꯟꯅ ꯅꯤꯡꯊꯧ ꯚꯣꯖꯥꯕꯨ ꯉꯥꯡꯗꯨꯅ ꯆꯩꯗꯨꯅ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯋꯥꯗꯨꯗ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯆꯟꯗ꯭ꯔꯕꯥꯟ ꯆꯤꯡꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯟꯗ꯭ꯔꯕꯥꯟꯗꯨ ꯃꯍꯧꯁꯥꯒꯤ ꯏꯆꯝ ꯆꯝꯕ ꯌꯥꯎꯁꯦꯟꯕ ꯃꯤ ꯑꯃꯒꯨꯝꯅ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯃꯁꯨꯡ ꯌꯥꯎꯁꯤꯡꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯟꯗ꯭ꯔꯕꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯉꯛꯄ ꯋꯥꯁꯤꯡꯗꯨ ꯀꯔꯤꯅꯣ,
mabu kaitoraba jatno haiduna yaw senba ataiduna khangningmanbadagi nungthilgi matamda makhoi mayam haunaduna Chandraban gi manakta laklammi. Yaw senba mayamduna Chandrabanda munna yengnarammi. Matamduda Chandrabana hairai, kari taurabage nakhoi mayamna aingonda munna yenglidubo. Adudagidi yaw senba mayam adugi maraktagi amana ngarang Chandrabana tawkhibasingdu Chandraban masada loinamak lire. Adubu Chandrabana madu thajaba ngamde makhoina mabu laknaribani haina khalli. Tasengnamak Chandrabandi ngarangi thawdoktu masamak khangjaba natti. Yaw senba singdu mayumda hanakraba matungda makhoina makhoigi yumlon kaironaba singda Chandrabana tawkhibasingdu loinamak liduna tahalle. Thawdoktugi maramda Chaturisu tare. Mahakna Brejabanda laman khumnabagi mamang matamdagi tanja yengduna lakpani. Handakti tanja phangle haina harauba poi. Mathangi numitta Chandrabana lamhangda hameng amasung yaw puduna chatkhiba matamda Chaturina Chandrabangi matung lona inakhi. Ngaihak leraga Chandraban ching amada kakhatkiduna chingdugi mathakta hauba u pambi amagi makhada uiduna tumduna laithokre. Chaturina u amagi marumda lotuna Chandrabanbu mitkap thorakpa ngaiduna laikhi. Ngaihak leraga Chandrabansu mitkap thorakle. Mitkap thorakpa matamda nupa anikhak sagol amagi khatnarambadu ure. Mahakna makhoi anibu kokshillaga khatnabagi maramdu hangle. Tanja aduda mi kaya marumsu mafam aduda thomjinnarakhi. Chandrabana yamna loksing laina irai laina khatnaramba adugi bichar tawkhi. Tilamba miyamdu Chandrabangi michang mikhai naidaba achumba bisarduda yamnamak angakpa phawkhi amasung penakhi. Miyamduna mabu thagatnakhi. Mathangi numita amuk nupi anikhak khon kalli haibagi wahaudagi khatnaraga leramba Chandrabana thengnare. Thawdoktu Chaturisu ure. Chaturina khalli. Masigi Chandraban asidi yaw senbani. Aduga karamna mana wayal bicharga tawriba. Masigi matungda asum Chandraban leibak aduda miyamna masak khangnaba haibadu oirakle. Miyamna khatna chainaba yawba matamda Chandrabangi manakta bichargidamak hek laknai. Masida Chaturina Brijaban amadi mahaki machanupa Chandrabanbu kalakpa poi. Nongmadi tanja phangduna Chaturina leibak tugi ningthaugi phamnaiba amada khundugi wayal bichar tawnaba misak amagi maramda hangatchai. Matamduda phamnaiba aduna Chandrabanbu thagatuna palai. Maduda Chaturina khumlai. Adubu angamba madi aikhoigi ningthaurel bojabu tattana chahi thangba mini. Karamna mana wayal bichar tawgadoribano. Chaturigi paukhumduda phamnaibadu sauningba pokhi. Mahakna magi manai lanmi khara Chandrabanbu yenglunaba thaki. Aduga ningthaurel bojada bichargidamak lakpa adugumna praja miyam laknabra yengluso hainasu thaki. Asomda ningthau bojagi wayal sangda Brahman ama Brahmandugi nupi aduga Brahmandugi marup nupa ama lanmi singna puraklammi. Matamaduda Brahmanduna hairai. Iningthau ibungo aihak Brahman amani. Aibu niyom chumdaba tahalle. Aina atopa lam amada chacharui. Chatringaigi mamangda aina mukta ahumkhak nupa asida pirami. Madu aina halaklaga lauge haibani. Adubu asumtho utambana aina halaklaba matamda nupa asina mukta adu aingonda piro haiba yadre. Adudagidi aikhoina yetnaringaida lanmi singsi thengnaduna lanmi singsina aikhoibu puraklibasini. Iningthauna bichar tawbiyu. Mukta singdu aigidi aina hek ningsingba thoktraba matamdagi leijarakpani. Madu taraba matungda ningthau bojana Brahman adugi marup nupa aduda amuk hanglai. Nupa nangi marup na haribasi chumra. Adudagidi nupa aduna amuk khumlai. Iningthau ibungo achumbadu nanai haijage. Brahman asina aingonda mukta ahum pirammi. Aduga madu aingonda tha mari muk thambinaba hairambani. Adubu mahakti chahi tangkhai hela phawba halaktaba aduda aina magi nupida muktado pikrabani. Adudagidi ningthauna Brahmangi nupida amuk hangbada Brahmangi nupina khumlai. Nate ningthau mahakna aingonda karigumba amatta pirakpa leite.
Matung tarakpada ningthau bhojana Brahman gi marup nupa aduda amuk hanglai. Nupa nangna muktadu pikre haibagi sakhi oiba yaba uhouba migati lehobra. Nupa aduna khumlai. Hoi iningthau khungi makok amasung laisang senaba nupa makhoi anigi mamangda aina Brahman gi nupida pikibani. Adudagidi ningthauna hairiba sakhi anidu manai thaduna kaurure. Sakhi oiriba nupa anidugi mawadu taraba matungda ningthauna hairei. Nakhoi taro Brahman amasung magi nupina hairiba asi aranba wafamni. Aduna makhoina nupa asida lale haijagadabani. Aduga sel oina kharasu pigadabani. Ningthaugi wadu taraba matungda Brahmanduna amuk mathwai nungaitana haijarei. Iningthau ai minamba ngang banasade aroibo oina amuktangdi Chandraban gi manakta chatuna wayal tohanjage. Chandraban si wayal bicharda phajana tawbagi miyamna singthanaribani. Ningthauna madu tavada haiphet nungaitabadi phawi adubu Brahman aduda ayabadi pithokre. Matungda ningthauna Chandraban gi wayal du tasingnamak yengba pamlakhi. Aduna mahakna micham amagumna phijet chetuna micham saduna Brahman adugi matung inaduna lakle. Mipum khudingmak Chandrabana phamliba ching adugi mathakta yongnarakhi. Ningthau bhoja su u amagi marumda Chandraban gi wayal du yengnabagidamak lumduna lay. Matam aduda Brahman aduna magi wayal du tawbinaba thangatli. Chandrabana Brahman gi wakatu taraba matungda sakhi singdu loinamak kaukhatle. Sakhi gi mawadu taraba matungda ngaihak tuminna wakhan khallaga Chandrabana sakhi oiriba nupa amada hangi. Brahman gi nupida piki hairiba muktadu kari machuno. Kayamuk chawi. Maduda sakhi oiriba khungi makuk aduna khumlai. Madu champra muk chawi. Machudi higok machuni. Madugi matungda laisang senaba nupa aduda amuk tongana hangba matamda laisang senaba nupa aduna amuk khumlai. Muktadu hawai maru mukti chawi. Machudi angangba machuni. Asumna tongan hangba matamda paukhum manadabadagi Chandrabana Brahman gi marup nupa adubu kaukhatle. Aduga hairei. Nupa karigino nangna nachin aduk thiribadi. Nangna makhoida oida bangang nabagidamagta sel kayadi piki. Brahman gi marup nupa adu pakhatpana masadu thak thak ni. Adudagidi Chandraban gi makhongda turaduna haijarei. Ai bungakpiyu muktadu ai Brahman gi manakta handokjarage. Wayal du loiraba matungda mayamsu loinamak hanakre. Ningthau bojadu Chandraban gi loksingdu angakpa poi. Mahakna Chandraban gi manakta changlaktuna hairei. Chandraban ai ningthau bojani. Nangna wafamsi irai laina bichar tawbasi ubada ai pele. Adubu naha oiriba nahakna matau karamna irai laina tawribano. Ai masimading ngai. Chandrabana makok nolapna khummi. Iningthau masi aina lepchariba sing asigi matik nani. Sing asida leiringai matamda aingonda thauna amadi loksing phangjai. Madugi matungda ningthau bojadu konungda hankre. Konung yauraga magi phamnaiba sing aduga tanaraga Chandrabana hairiba chingdu tawthoknaba wa khanare. Manai masal singna hairiba chingdu tawthokle. Numit kharani tawraba matungda adukki matik ningthijaraba langtrik langba murti kaya hakpa ningthaugumbana phamgadaba singasan ama thengnare. Hairiba singasan asigi maikai mari romda surgagi larembigumna ningthijarabi murti nipal nipal hakli. Ningthau bojana singasan adu ubada ngakpupoi. Singasan adu ningthau bojana konungda porakhi. Konungda ningthau bojana madu phamge haina tawba matamda singasan aduda hakliba murti sing adu makhol thokna langba amasung nokpagi makhol tarakhi. Makhol du tawada ningthau bojadu angakpa amasung akiba phawkhi. Aduga thunamak singasan adudagi handorakhi. Matam aduda murti oina haktuna singasan aduda yauramba murti amakhak masak matau phajarabi nupi ama onduna mitmangda chongthorakhi. Aduga ningthau bojada hairakhi. He ningthau aihak Ratana Manjari ni. Aikhoi mayamna langbagi nokpagi maramdi mamangda singasan asida phamnamba ningthaudu nangga manade.
ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯍꯥꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯇꯧꯕ ꯉꯝꯕ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯒ ꯆꯥꯡꯗꯝꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯑꯩ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕꯗ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤ ꯑꯣꯜꯂꯕ ꯃꯨꯔꯇꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡꯉꯩꯗ ꯑꯝꯕꯥꯇꯤ ꯀꯧꯕ ꯊꯣꯏꯗꯣꯛꯅ ꯈꯔ ꯆꯥꯎꯈꯠꯄ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯝꯕꯥꯇꯤꯒꯤ ꯅꯤꯡꯊꯧꯁꯤ ꯒꯟꯙꯔꯕꯁꯦꯟꯅꯤ꯫ ꯃꯍꯥꯛꯅ ꯕꯔꯅꯗ ꯊꯣꯏꯗꯣꯛꯅ ꯍꯛꯆꯤꯟꯅ ꯂꯧꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯔꯅ ꯃꯔꯤꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ, ꯈꯦꯇ꯭ꯔꯤꯌ ꯅꯨꯄꯤ, ꯕꯩꯁ꯭ꯌ ꯅꯨꯄꯤ ꯑꯃꯁꯨꯡ ꯁꯨꯗ꯭ꯔ ꯅꯨꯄꯤ ꯃꯔꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯕ꯭ꯔꯥꯍꯃꯅꯤꯠ ꯀꯧꯔꯝꯃꯤ꯫ ꯈꯦꯇ꯭ꯔꯤꯌ ꯅꯨꯄꯤꯗꯨꯒꯤꯗꯤ ꯃꯆꯥ 3 ꯄꯣꯛꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯪꯈ, ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯑꯃꯁꯨꯡ ꯚꯥꯔꯊꯥꯔꯤ ꯀꯧꯔꯝꯃꯤ꯫ ꯚꯩꯁ꯭ꯌ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯗꯨꯅ ꯆꯟꯗ꯭ꯔ, ꯑꯗꯨꯒ ꯁꯨꯗ꯭ꯔ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯗꯨꯅ ꯙꯥꯟꯋꯟꯇꯔꯤ ꯍꯥꯏꯅ ꯀꯧꯔꯦ꯫ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯥꯍꯃꯅꯤꯠꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛꯇꯨꯒꯤ ꯑꯐ ꯐꯠꯇ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥ ꯇꯥꯅꯐꯝ ꯄꯨꯔꯣꯍꯤꯠ ꯑꯣꯏꯅ ꯍꯥꯞꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯥꯍꯃꯅꯤꯠꯅ ꯃꯥꯒꯤ ꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯙꯥꯔꯥ ꯀꯧꯕ ꯂꯝ ꯑꯗꯨꯗ ꯊꯨꯡꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯃꯈꯣꯏꯅ ꯄꯥꯜꯂꯝꯕ ꯂꯝ ꯑꯃꯅꯤ꯫ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯕ꯭ꯔꯥꯍꯃꯅꯤꯠꯅ ꯍꯥꯠꯇꯣꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯜꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯖꯦꯟꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯑꯦ꯫ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯈꯗꯤ ꯃꯅꯥꯎ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯁꯪꯈꯅ ꯃꯄꯥꯕꯨ ꯂꯣꯟꯅ ꯍꯥꯠꯇꯣꯛꯂꯒ ꯎꯖꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯦ꯫ ꯃꯗꯨꯗ ꯁꯪꯈꯒꯤ ꯃꯅꯥꯎ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ, ꯚꯥꯔꯊꯥꯔꯤ, ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯙꯥꯟꯋꯟꯇ꯭ꯔꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨ ꯃꯌꯨꯝꯗ ꯍꯥꯠꯇꯣꯛꯂꯝꯕꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯪꯈꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯪꯈꯅ ꯈꯜꯂꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯁꯣꯏꯗꯅꯃꯛ ꯃꯥꯕꯨ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯑꯐꯥꯎꯕ ꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯂꯩꯐꯝ ꯈꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯏꯕ ꯃꯌꯥꯝꯗꯨꯅ ꯑꯃꯒ ꯋꯥ ꯇꯥꯟꯅꯔꯒ ꯃꯃꯩꯊꯪꯗ ꯁꯪꯈꯗ ꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯁꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯁꯪꯈꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯊꯤꯅꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯇꯄꯁ꯭ꯌ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯂꯩꯐꯝ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯪꯈꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯇꯦꯡꯅ ꯄꯣꯔꯝ ꯑꯃꯈꯛ ꯌꯥꯠꯂꯦ꯫ ꯄꯣꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯀꯥꯂꯤ ꯂꯥꯏꯔꯦꯝꯕꯤꯗ ꯀꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯀꯥꯂꯤꯒꯤ ꯂꯥꯏꯁꯪꯗ ꯄꯨꯔꯛꯂꯦ, ꯑꯗꯨꯒ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯂꯥꯏꯗ ꯈꯨꯔꯨꯝꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯗ ꯀꯔꯝꯅ ꯈꯨꯔꯨꯝꯒꯅꯤ, ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯥꯟꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯥꯟꯇ꯭ꯔꯤꯛꯇꯨꯗ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗꯨ ꯇꯥꯛꯍꯜꯂꯦ꯫ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡ ꯇꯥꯛꯅꯕ ꯅꯣꯟꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜꯗ ꯇꯣꯉꯥꯟꯅ ꯍꯥꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯁꯪꯈꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯟꯊꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛꯇꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯁꯥꯡ ꯁꯠꯇꯣꯔꯛꯇꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯁꯥꯡꯗꯨ ꯁꯪꯈꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯁꯪꯈꯕꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛ ꯊꯕꯠ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯁꯪꯈ ꯁꯤꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯎꯖꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯃꯇꯝꯒ ꯆꯨꯅꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯠꯅꯃꯟꯖꯔꯤꯅ ꯅꯤꯡꯊꯧ ꯕꯣꯖꯥꯗ ꯍꯪꯂꯛꯏ, ꯍꯦ ꯅꯤꯡꯊꯧ, ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯅ ꯅꯍꯥꯛꯅ ꯐꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ
ꯐꯝꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯔꯇꯅ ꯃꯟꯖꯔꯤꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯑꯁꯨꯛꯄ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯤ꯫ ꯁꯖꯤ ꯑꯃꯈꯛ ꯆꯦꯟꯕ ꯎꯔꯦ, ꯃꯗꯨ ꯃꯍꯥꯛꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯖꯤꯗꯨ ꯇꯥꯟꯅꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯦꯟꯈꯤꯕꯅ ꯂꯝꯕꯤ ꯂꯝꯃꯨꯛꯅꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯕ ꯑꯃ ꯎꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯗꯂꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯂꯤꯕ ꯗꯂꯥꯟ ꯑꯗꯨ ꯂꯇꯚꯥꯔꯥꯟꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯕꯥꯍꯨꯕꯜꯅꯤ꯫ ꯂꯇꯚꯥꯔꯥꯟ ꯅꯤꯡꯊꯧ ꯕꯥꯍꯨꯕꯜꯒꯤ ꯋꯥ ꯇꯥꯅꯐꯝ ꯑꯣꯏꯔꯤꯕ ꯄꯨꯔꯣꯍꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯕꯥꯍꯨꯕꯜꯅ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯂꯇꯚꯥꯔꯥꯟꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯂꯇꯚꯥꯔꯥꯟꯅ ꯅꯤꯡꯊꯧ ꯕꯥꯍꯨꯕꯜꯒꯤ ꯃꯔꯝꯗ ꯊꯥꯒꯠꯂꯤ꯫ ꯂꯇꯚꯥꯔꯥꯟꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯏꯟꯗ꯭ꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯪꯕ ꯏꯅꯤꯡꯊꯧ ꯕꯥꯍꯨꯕꯜꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯁꯤꯡꯍꯥꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯍꯥꯏꯖꯍꯧ꯫ ꯍꯥꯏꯔꯤꯕ ꯁꯤꯡꯍꯥꯁꯟ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯎꯖꯦꯟꯗ ꯍꯜꯂꯝꯗꯥꯏꯗ ꯕꯥꯍꯨꯕꯜ ꯅꯤꯡꯊꯧꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯑꯄꯥꯝꯕ ꯅꯤꯖꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯃꯛꯅꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯄꯥꯝꯂꯝꯕꯁꯨ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯕꯥꯍꯨꯕꯜꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯉꯛꯄ ꯁꯤꯡꯍꯥꯁꯟ ꯑꯃ ꯄꯤꯕꯤꯅꯕ ꯅꯤꯖꯈꯤ꯫ ꯅꯤꯡꯊꯧ ꯕꯥꯍꯨꯕꯜꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯅꯤꯔꯤꯕ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯒ ꯆꯞ ꯍꯦꯛ ꯆꯥꯟꯅꯩ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯄꯤꯈꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯅ ꯎꯖꯦꯟꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃ ꯁꯤꯜꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯊꯣꯛꯄ ꯁꯥ ꯁꯟ 1.5 ꯂꯥꯈ ꯍꯦꯟꯅ ꯂꯥꯏꯔꯕꯁꯤꯡꯗ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯆꯍꯤ ꯑꯃꯔꯣꯝ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯇꯅ ꯃꯟꯖꯔꯤꯅ ꯅꯤꯡꯊꯧ ꯚꯣꯖꯥꯗ ꯍꯪꯂꯛꯏ, ꯅꯍꯥꯛ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯕ꯭ꯔꯥꯍꯃꯟꯁꯤꯡꯗ ꯁꯥ ꯁꯟ ꯗꯥꯟ ꯇꯧꯈꯤꯕꯒ ꯌꯥꯎꯈ꯭ꯔꯕꯔꯥ? ꯑꯗꯨꯅ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯁꯤꯗꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯨꯝꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯃꯨꯔꯇꯤ ꯑꯃꯨꯛ ꯑꯣꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯈꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯚꯣꯖꯥꯗꯨ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯕ ꯐꯝꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ, ꯐꯨꯝꯕꯪꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯅꯤꯡꯊꯧ ꯚꯣꯖꯥꯅ ꯑꯃꯨꯛ ꯐꯝꯅꯅꯕ ꯍꯣꯠꯅꯔꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯨꯔꯇꯤ ꯑꯃꯈꯛ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯂꯦꯞꯈꯣ ꯍꯦ ꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯆꯤꯇ꯭ꯔꯂꯦꯈꯥ ꯀꯧꯏ꯫ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯇꯥꯈꯣ꯫ ꯑꯗꯨꯒ ꯅꯍꯥꯛ ꯃꯁꯤꯗ ꯐꯝꯕꯁꯤ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯅꯊꯟꯅꯇ ꯈꯟꯖꯧ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯤꯇ꯭ꯔꯂꯦꯈꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯎꯖꯦꯟ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯨꯅꯤ ꯑꯃꯈꯛ ꯎꯔꯦ꯫ ꯃꯍꯥꯛꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯕꯦꯚꯥꯔꯗꯨꯗ ꯄꯦꯜꯂꯗꯨꯅ ꯃꯨꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯑꯩꯍꯥꯛ ꯅꯪꯒꯤ ꯊꯧꯒꯜꯂꯣꯟ ꯑꯁꯤꯗ ꯄꯦꯜꯂꯦ꯫ ꯎꯍꯩ ꯑꯁꯤ ꯂꯧꯔꯣ, ꯃꯁꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯤꯖꯧ꯫ ꯁꯣꯏꯗꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯖꯒꯅꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯅ ꯃꯗꯨ ꯂꯧꯔꯒ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯉꯝꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯔꯣꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯄꯤꯗꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯅꯨꯄꯤꯗꯨ ꯀꯜꯂꯒ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ, ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯟꯇ ꯁꯤꯖꯒꯦ ꯊꯧꯔꯥꯡꯂꯤꯕꯗꯤ? ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯑꯣꯠ ꯅꯩꯕꯤꯔꯦ꯫ ꯑꯩ ꯅꯨꯄꯤ ꯉꯥꯛꯇ ꯑꯉꯥꯡ 8 ꯄꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫
ꯑꯩ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯎꯍꯩꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯋꯥꯔꯨꯒꯅꯨ ꯎꯍꯩꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯆꯥꯔꯣ ꯁꯣꯏꯗꯅꯃꯛ ꯅꯍꯥꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯒꯅꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯅ ꯃꯅꯥꯏ ꯈꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯥꯍꯃꯟ ꯑꯃꯈꯛꯅ ꯁꯟꯅ꯭ꯌꯥꯁꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯀꯅꯥ ꯎꯗꯕ ꯃꯐꯝꯗ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧꯒ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯒ ꯀꯅꯥ ꯎꯗ꯭ꯔꯕ ꯃꯐꯝꯗ ꯂꯥꯛꯂꯦ ꯑꯗꯨꯗꯒꯤꯗꯤ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖ ꯅꯍꯥꯛꯅ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯇꯧꯕ ꯉꯝꯕꯁꯤꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ ꯃꯁꯤꯒꯤ ꯎꯍꯩꯁꯤ ꯂꯧꯔꯣ ꯃꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯄꯤꯌꯨ ꯁꯣꯏꯗꯅꯃꯛ ꯅꯪꯒꯨꯝꯅ ꯊꯧꯅꯥ ꯐꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯒꯅꯤ ꯑꯩ ꯃꯁꯤꯒꯤ ꯎꯍꯩꯁꯤ ꯄꯤꯕ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌ ꯎꯍꯩꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯈꯤ ꯃꯔꯝꯗꯤ ꯎꯍꯩꯗꯨ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯗ ꯄꯤꯊꯣꯛꯂꯝꯕ ꯎꯍꯩꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯊꯧꯕ ꯅꯍꯥꯛꯇꯤ ꯁꯟꯅ꯭ꯌꯥꯁꯤ ꯅꯠꯇꯦ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯎꯍꯩꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖ ꯃꯁꯤ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯕꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯆꯠ ꯑꯗꯨꯕꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯅ ꯎꯍꯩꯗꯨ ꯂꯧꯔꯒ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯔꯥꯅꯤꯗ ꯆꯥꯎ ꯑꯗꯨꯒ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯒꯅꯤ ꯍꯥꯏꯗꯨꯅ ꯎꯍꯩꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯅꯤ ꯑꯗꯨꯅꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯈꯛꯄꯨ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯅ ꯔꯥꯅꯤ ꯑꯗꯨꯅ ꯎꯍꯩꯗꯨ ꯂꯥꯟꯃꯤ ꯑꯗꯨꯗ ꯄꯤꯊꯣꯛꯂꯝꯃꯤ ꯂꯥꯟꯃꯤꯗꯨꯅ ꯑꯃꯨꯛ ꯎꯍꯩ ꯑꯗꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯦ ꯖꯒꯣꯏ ꯁꯥꯕꯤꯗꯨꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯅꯕ ꯑꯁꯤꯒꯨꯝꯕ ꯎꯍꯩꯁꯤꯗꯤ ꯏꯅꯤꯡꯊꯧꯗ ꯀꯠꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯎꯍꯩꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯄꯤꯔꯔꯦ ꯅꯤꯡꯊꯧꯅ ꯎꯍꯩꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯈꯤ ꯑꯗꯨꯒ ꯎꯍꯩꯗꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯒꯣꯏ ꯁꯥꯕꯤꯗꯨꯅ ꯎꯍꯩꯗꯨ ꯂꯥꯟꯃꯤ ꯑꯃꯗꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯔꯥꯅꯤꯗꯨ ꯃꯤꯅꯝꯕ ꯉꯥꯡꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯎꯍꯩꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯃꯗꯨꯗ ꯔꯥꯅꯤꯅ ꯈꯨꯝꯃꯤ ꯎꯍꯩꯗꯨꯗꯤ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯦꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯖꯒꯣꯏ ꯁꯥꯕꯤꯗꯨꯅ ꯄꯤꯔꯝꯕ ꯎꯍꯩꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯃꯁꯤꯅ ꯀꯔꯤ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯔꯥꯅꯤꯗꯨ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤ ꯃꯔꯥꯜꯗꯨ ꯌꯥꯖꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯅꯅꯕ ꯂꯥꯏ ꯅꯤꯡꯗꯨꯅ ꯇꯄꯁ꯭ꯌ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯟꯗ꯭ꯔꯗꯦꯕꯅ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭य ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯏꯁꯣꯔꯃꯛꯀꯤ ꯃꯁꯛꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯧꯅꯥ ꯐꯕ ꯃꯤꯁꯛꯅꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏꯃꯛꯅꯁꯨ ꯃꯍꯥꯛꯄꯨ ꯀꯂꯛꯅꯔꯤꯕꯅꯤ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯅꯤꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯌꯥꯏ ꯑꯗꯨꯅ ꯎꯖꯦꯟꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯊꯥꯔꯒꯦ ꯑꯗꯨꯗꯒꯤꯗꯤ ꯏꯟꯗ꯭ꯔꯗꯦꯕꯅ ꯎꯖꯦꯟꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯥꯔꯛꯂꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌ ꯃꯌꯨꯝ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯟꯗ꯭ꯔꯗꯦꯕꯅ ꯊꯥꯔꯛꯄ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯤꯕꯅꯣ ꯑꯩ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯅꯤ ꯎꯖꯦꯟꯒꯤ ꯅꯤꯡꯊꯧꯅꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯔꯝꯅ ꯂꯥꯛꯄꯅꯣ ꯑꯩ ꯑꯒ꯭ꯌꯥ ꯀꯧꯏ ꯏꯟꯗ꯭ꯔꯗꯦꯕꯅ ꯂꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯥꯔꯛꯄꯅꯤ ꯅꯍꯥꯛ ꯂꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯄ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯕꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯡꯌꯦꯡꯅꯔꯦ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯃꯇꯝꯗꯨꯗ ꯏꯟꯗ꯭ꯔꯗꯦꯕꯅ ꯊꯥꯔꯛꯄ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯅꯤꯅ ꯑꯩ ꯍꯜꯂꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯁꯤꯃꯗꯤ ꯍꯥꯏꯔꯝꯒꯦ ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯕ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯜꯂꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯒ꯭ꯌꯥ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯦ
ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯔꯥꯅꯤꯗꯨ ꯍꯨ ꯆꯦꯟꯕ ꯄꯣꯠ ꯆꯥꯔꯨꯕꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯟꯌꯥꯁꯤ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯅ ꯆꯥꯅꯕ ꯎꯍꯩ ꯑꯃꯈꯛ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯁꯟꯌꯥꯁꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯁꯟꯌꯥꯁꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯊꯟꯅꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯎ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯟꯌꯥꯁꯤꯅ ꯂꯥꯛꯀꯗꯕ ꯃꯐꯝꯗꯨ ꯇꯥꯛꯂꯝꯂꯒ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯟꯌꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯁꯟꯌꯥꯁꯤꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ, ꯁꯥꯙꯨ ꯕꯕꯥ, ꯑꯩ ꯂꯥꯛꯆꯔꯦ꯫ ꯀꯔꯤ ꯊꯕꯛ ꯇꯧꯖꯧꯒꯦ? ꯁꯟꯌꯥꯁꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯄꯨꯛꯅꯤꯡ ꯇꯞꯊꯧ ꯃꯍꯥꯔꯥꯖ, ꯇꯨ ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏꯜ 4 ꯂꯥꯞꯄ ꯃꯐꯝ ꯁ꯭ꯃꯁꯥꯟ ꯘꯥꯠ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯤꯡꯁꯥꯄ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯑꯁꯤꯕ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯄꯨꯔꯒ ꯂꯥꯛꯎ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯝꯂꯒꯦ꯫ ꯁꯥꯙꯨꯒꯤ ꯃꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯅ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯗꯨ ꯂꯧꯊꯔꯛꯂꯒ ꯂꯦꯡꯖꯨꯝꯗ ꯊꯣꯡꯒꯠꯂꯒ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯚꯨꯠ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯂꯩꯍꯧꯅꯕ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯋꯥꯔꯤꯗꯨꯒꯤ ꯋꯥꯍꯪ ꯈꯔ ꯍꯪꯒꯅꯤ, ꯈꯨꯝꯕ ꯉꯝꯂꯕꯗꯤ ꯐꯩ, ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯆꯨꯝꯅ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯁꯥꯄ ꯄꯥꯝꯕꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ 24ꯔꯛ ꯂꯤꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯋꯥꯔꯤ ꯂꯤꯕ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯗꯨꯗꯒꯤ ꯋꯥꯍꯪ ꯑꯃꯃꯝ ꯑꯗꯨꯃꯛ ꯍꯪꯂꯝꯃꯤ꯫ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯔꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯃꯃꯩꯊꯪꯗ ꯕꯦꯇꯥꯜ ꯑꯣꯟꯗꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯕꯦꯇꯥꯜꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯑꯩꯒꯤ ꯃꯤꯡ ꯕꯦꯇꯥꯜ ꯀꯧꯏ꯫ ꯁꯟꯌꯥꯁꯤ ꯑꯗꯨꯅ ꯅꯪꯕꯨ ꯕꯂꯤ ꯇꯧꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯁꯟꯌꯥꯁꯤꯅ ꯅꯪꯉꯣꯟꯗ ꯗꯟꯗꯕꯣꯠ ꯄ꯭ꯔꯅꯥꯝ ꯑꯣꯏꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯅ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯄꯪꯕꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯏꯌꯨ꯫ ꯈꯨꯔꯨꯝꯕ ꯑꯗꯨ ꯀꯔꯝ ꯇꯧꯕꯒꯦ ꯍꯪꯉꯨ꯫ ꯃꯗꯨꯗ ꯁꯟꯌꯥꯁꯤ ꯑꯗꯨꯅ ꯗꯟꯗꯕꯣꯠ ꯄ꯭ꯔꯅꯥꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯥꯛꯆꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯟꯌꯥꯁꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯀꯛꯇꯨꯅ ꯀꯥꯂꯤ ꯏꯃꯥꯗ ꯀꯠꯂꯨ꯫ ꯑꯗꯨꯒ ꯃꯩꯒꯤ ꯀꯨꯟꯗꯗ ꯀꯠꯇꯨꯅ ꯄꯨꯖꯥꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯐꯠꯇ ꯂꯧꯁꯤꯡ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯕꯂꯤ ꯀꯠꯇꯨꯅ ꯄꯨꯖꯥ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕ ꯁꯟꯌꯥꯁꯤ ꯑꯗꯨ ꯕꯦꯇꯥꯜꯒꯤ ꯃꯇꯦꯡꯅ ꯃꯉꯛ ꯀꯛꯇꯨꯅ ꯄꯨꯖꯥꯗꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯑꯣꯏꯅ ꯀꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯔꯨꯕꯗ ꯇꯥꯜ ꯑꯃꯁꯨꯡ ꯕꯦꯇꯥꯜ ꯍꯥꯏꯕ ꯏꯁꯣꯔ ꯑꯅꯤꯗꯨ ꯊꯣꯔꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯀꯣꯅꯨꯡꯗ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯤꯇ꯭ꯔꯂꯦꯈꯥꯅ ꯅꯤꯡꯊꯧ ꯕꯣꯖꯥꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯍꯥꯛ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯒꯨꯝꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯔꯥ? ꯅꯍꯥꯛ ꯃꯁꯤꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯇ꯭ꯔꯂꯦꯈꯥ ꯃꯨꯔꯇꯤ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯑꯍꯛꯄ ꯃꯨꯔꯇꯤꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯅꯤꯡꯊꯧ ꯕꯣꯖꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫